ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯣꯏꯇꯥꯡ ꯇꯔꯥ ꯑꯃꯗꯤ ꯒꯥꯔꯤ ꯈꯔ ꯃꯩ ꯊꯥꯔꯝꯂꯦ꯫ ꯅꯕꯦꯝꯕꯔꯒꯤ 1ꯗ ꯑꯌꯨꯛ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯣꯡꯂꯨꯡ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯣꯏꯇꯥꯡ ꯇꯔꯥ ꯑꯃꯗꯤ ꯒꯥꯔꯤ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯕꯨꯏ ꯐꯨꯔꯨꯞꯁꯤꯡꯅ ꯍꯥꯟꯅ ꯃꯈꯣꯝ ꯚꯤꯂꯦꯖ ꯍꯥꯏꯔꯝꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯧꯅ ꯁꯣꯡꯂꯨꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯛꯂꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯍꯧꯈꯤꯕ ꯆꯍꯤ 1-2 ꯑꯁꯤꯗ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯑꯌꯨꯛ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯣꯏꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯏꯇꯥꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯣꯄꯤ ꯊꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯤꯡꯒꯤ ꯂꯝꯗ ꯕꯦꯖ ꯇꯧꯕ ꯂꯥꯜꯍꯧꯔꯨꯞ ꯑꯃꯗꯤ ꯅꯥꯒꯥ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ FNCC ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯗꯤꯒꯅꯤꯇꯤ ꯀꯩꯗꯧꯉꯩꯗꯁꯨ ꯁꯪꯇꯥꯏꯅꯕ ꯇꯧꯔꯣꯏ꯫ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯊꯧꯑꯣꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ FNCCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯃꯃꯥꯡ ꯊꯥ ꯑꯣꯛꯇꯣꯕꯔ 18ꯗ GPRN NSC NIMꯒꯤ ꯑꯇꯣꯞꯄ ꯂꯣꯟꯁꯔ TH ꯃꯨꯏꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯂꯥꯛꯄꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯊꯦꯠꯄ ꯄꯣꯁꯇꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤꯕꯁꯤꯡ ꯑꯗꯨ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯑꯁꯤꯒꯤ ꯀꯂꯦꯛꯇꯤꯚ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯏꯀꯥꯏꯈꯨꯝꯅꯕꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯈꯥꯡꯉꯣꯟ ꯂꯩꯕ ꯉꯝꯂꯣꯏ, ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯨꯀꯤ CSO ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯃꯤꯇꯤ ꯑꯁꯤꯅꯁꯨ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ BS ꯑꯇꯦꯝꯒꯤ ꯋꯥꯍꯩꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯧꯃꯤꯒꯤ ꯃꯔꯛꯇ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯗꯅꯕ ꯖꯧꯒꯝꯅ ꯑꯇꯦꯝꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ NSC NIMꯒꯤ ꯗꯤꯄꯨꯇꯤ ꯑꯇꯣꯞꯄ ꯂꯣꯟꯁꯔ BS ꯑꯇꯦꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯧꯃꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯂꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯖꯧꯒꯝ ꯇꯪꯚꯥꯜꯅ BS ꯑꯇꯦꯝꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯖꯧꯒꯝ ꯇꯪꯚꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ BS ꯑꯇꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯖꯧꯃꯤ ꯐꯨꯔꯨꯞꯇ ꯆꯥꯎꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯃꯆꯤꯟ ꯐꯣꯠꯆꯤꯟꯒꯅꯤ꯫ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯗꯒꯤꯗꯃꯛꯇ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ BS ꯑꯇꯦꯝꯅ ꯍꯥꯏꯈꯤ ꯀꯨꯝꯖꯥ 1964ꯒꯤ ꯄꯔꯤꯡꯗ ꯕꯔꯃꯥꯒꯤ ꯖꯦꯅꯔꯦꯜ Ne Winꯅ ꯀꯨꯀꯤ 50,000 ꯇꯥꯟꯊꯣꯔꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS Soukhrebꯅ ꯏꯕ ꯖꯥꯏꯂꯦꯡꯉꯝ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯀꯨꯝꯖꯥ 1940ꯒꯤ ꯄꯔꯤꯡꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯨꯀꯤ 50,000 ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯆꯪꯖꯐꯝ ꯄꯤꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗꯇ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯃꯑꯣꯡꯗ ꯏꯪ-ꯇꯞꯄ ꯐꯤꯚꯝ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯄꯔ ꯃꯩꯅꯥ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯋꯥꯐꯣꯡ ꯚꯤꯂꯦꯖ ꯂꯨꯈꯨꯡꯃꯨꯟ ꯑꯦꯔꯤꯌꯥꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ZUFꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Kilometer lising taruk sanga lebak se khairatuna Africa continent ani thokna khaidurakpa hauba ubadagi scientist sing tauna mi paiba poknakhre kilometer lising taruk sangna lebak se khairatuna Africa continent ani thokna khaidurakpa hauba ubadagi scientist sing tauna mi paiba poknakhre hairi report asigi matungina Africa continent ta amukta thokidriba moongda geological gi thodok asi tholakpani scientist sing na phongdorakpagi matungina Africa continent ta kilometer lising taruk long sangna Lebak se khairatuna achauba ahoba ama leirak-libagi thawong asi prithibigi leinungda leiriba tectonic plate kairakpana ohelakpa oiramgani thawong asina maram oiraga angakpa amadi akiba fangna Africa continent ani thongna singkhairakpaga lonena anouba samudra amasu semlakhre thawong asi North Africa da tholakhibani hiramasigi matangda Dr. Rosalia Novena phongdokhibada North Africa gi continent kairakpa asina maram oiraga anouba samudra ama amuk semlakhibani thawong asi Great Rift Valley hairaga sukhangnai thawong asi sahi crore 2.5 ki mamangda suthokiba leikhre thawong aduna Kelemzoro haina khangnaba achauba maigising amasu ahelakhibani kilometer lising taruk lom sangna lebak se khairakpa asina maram oiraga mapungfana lebak se khaiba loiraba matungda anouba achauba samudra ama oikhirgani thawong asina maram oiraga Tanzania fauba handokadawriba samudra asidagi Horn of Africa achauba island amagi saglon oikhirgani hairi ningsingba yabadi lising aniga supna mangada Ethiopia hakiba yuhar adun amana maram oiraga minute kharagi manungda saurakna kilometer 30 muk sangna leba sekhairaki thong asi thokpada chahi kya changi adubu minute kharagi manungda tholakpa asina maram oiraga prithibigi leinungda achauba ahongba kaya lakle haina takpani hairi Lengang na fagalakhiba crore ama henbagi using mahankre chahi asigi January thadagi haukiba October 18 fawgi manungda state asigi tongan mafamsingdagi fagalakhiba lupa crore amaga lakh 13 gi senpam oigadaba foreign liquor yauna yu liter lising yankai matoi ga chatre kayankai humdoi rom Manipur lenga ke excise department na thugaiduna mangankre using adu lenga ke excise department ki commissioner Huyong Wongsang amasung department asigi SP Thingbai Jambusli kumana lusingba team amana department asi campus ta JCB sinaduna thugaiduna mangankibani using manghankiba aduga mari leina excise department ki SP Thingbai Jambusli kumana hai Ngarang department na thugaiduna manghaliba using asi sahi asigi January thadagi haukiba October 18 fawgi manungda Manipur gi tongan phomsingdagi lona yadaba moongda yolamba amadi purambadagi fagalakhiba using ni Makhatana department asina lona yadaba moongda yu yolamba amadi puramba singi mathakta akanba drive chathaduna fagat khigani haiki